Lisang sina internet thingmana irang namthabadi lairadana pamdaba thodok sing tholokpa yai. Manipur haukiba sahi lisingani kulumdoi dagi saliba sahi lisingani kunmari gi manungda lamdam asigi mapung oiba pau singi marakta curfew thamjinba amadi internet thingjinba su ama oiki chakhulakpagi matung ina pikliba angang singdagi hauraga lairik laisu tamliba kaithen phamliba ima event sing amadi lalon itiki thabak tawriba mioi singna internet haibasi tangai phadana sinadaba yadraba ama oiri hiram asiga mari lenana Manipur University gi economics ki associate professor Singlen Maisnam phongdokibada Manipur da internet tingbagi hainabi asi irang namthagani haina khallabasu pung amada internet tingbana lupa crore ani makhairom ki sangda manghali mahima sing tamliba mairoi sing lalon itik tawriba mapu amadi customer online ni kuthang thabok tawriba sing bank amadi tongan ba internet yaudrabadi thabok tawba yadaba sinpham singda leiriba mioi sing nomagi tanjaga senpham sing adu aremada mahali Manipur lenga ki oinasu central sponsored scheme gi makha da paikhaliba MGNRGS ki thabak yauna thabak kaya fail oirakpadagi state asigi revenue da sauna mangjaba piribani haina phongdoki mamang sahi gi me thadagi haurkiba irang asiga mari lenana state asida pamdaba thodok sing thoktanaba haina Imphal West Imphal East Thobal Bishnupur amadi Kaksing district ta September 10 dagi nimit mangani internet thinginbagi thabak paikhatpa hauki madugi matung November 13 da Jiribam district ki manungda pikliba angang yauna mioi taruk tamthina hatkibagi mayokta koisaunarba miyamna November 13 की BJP की लेंगाक असि यावरिबा MLA मिनिस्टर सिंग मयुमदा थोमजिनबगी थबोक थौदोक लाइकी थौदोक अदु नमथनबा अमदि सोशल मीडिया की खुथांगदा पामदबा अमदि ताब नुवाइतबा वफम सिंग फोंदोकतनबा हाइना मणिपुर लेंगाकना इंटरनेट बैन निमिट निनी की ओइना तौकी मदुगी मतुंग मखा चथरकपा ओइना दिसंबर 8 फावबा पुनः निमित 13 ni internet thingba asina mahairo yauna lalon itik tawriba singda kudong sadaba kaya mayokna handro lakli hiram asiga mari lenana maikai kya dagi Manipur lengakna irang namthanaba net thingmagi mahutta atopa pambai thibiyu haina pausi singi kuthangda wakat kaya laikhrabani abugi matangda lengakna tofam thokpa thabok sing tawri lairik laisu hairaba naha sing senthok lehenaba honaba tangai padi haina minister Haikam Dingo phongdokre leimakhongda leiba Indian Army gi 53 Super Mountain Division की मनुंगदा सुपरवाइजर ओइना थबक तौबा इम्फाल वेस्ट डिस्ट्रिक्ट की लोइतांग खुनौदगी लाइस्रम कमलबाबू अथुब मतमदा थादोक्तना इमुंग मनुंगदा सिनबिनबा मणिपुर लेंगा की माइकैदगी प्राइम मिनिस्टर की ऑफिस डिफेंस मिनिस्टर यूनियन होम मिनिस्टर की ऑफिस ता चे चांग पुनमक थाब लोइख्रे थौदोक असिगी मतंगदा सेंटर की पाकुम ngairi haina social welfare minister Haikam Dingo phongdokre wafam asi sengmai khunauda leiba government industrial training institute hanba oina session hauna ba pangthokiba thorongga mari lenana paumi sina hangbo wahangda phongdokibani minister na makha taradana misam miyam gi khwaidagi safare haina launariba army camp amagi manungda misam ama mangkiba asi laibak thibani thokriba thodok asigi teksa khudingmak Indian Army na lawgudabani haina center gi lusing musingda khangan kre thodok asigi matangda amuk ana thoktana honaminasi ITI gi ahanba session hogdokpagi thoram aduga mari lenana mahakna hai Manipur industry sector asi sothana leiba maramna thabak phangdaba naha kaya masing hengalakli lairik laisu matik sana hairaba naha sing makhoi gi skill sing adu hengal hanaba industry gi kuthangda thabak pinaba honaba mathau tai lairik laisu hairaba naha kudimak lenga ki thabak piba ngamloidabana tongan ba skill development gi trade singda thajinduna masa gi senthok lambi hengal hanlabadi state asigi social economy dasu achawa mateng pangani lairik laisu hairaba naha singna lenga ki thabak khak ngaibagi mahutta isa isana pamjaba amadi haijaba hiram sing aduda mamutana tamchinduna entrepreneur amamam oinaba honaba mathau tai state asi senthok lambi watpagi mathakta phurup kayana khundaba lamdam ama oibana pamdaba thodok kaya thokpagi dagi ngasidi miyam kham thengno wanare asiguma thodok sing asi hantananaba lairik laisu hairaba naha sina honabagi tangai padaba lei haiki mahairoi singna scholarship pinaba khongjang changsilakpada tiar gas kaptuna tankhai kre Komjali singani kulumdai kunmeri ki schedule tribe mahiroi singi scholarship pithok tabagi mayokta athu matamda pithok piyo haina tongan ba school college ki mahiroi singna khongjang changsilakpada security personnel singna tiar gas sel kaptuna tankhai kre
All College Tribal Student Union Imphal gi miyeng makhada GP Women College ki mamangdagi Department of Tribal Affairs and Hills ki office tamna chanana honarakpada State Police amadi Central Paramilitary Force na thingna honabadagi muknaba thokibani khongjang aduga mari lena Tribal Affairs and Hills ki Additional Director ga Mahiroi singa unaraba matungda yanaba ama porakpadi khongjang adu handoki adumak pu lakliba nimit nini humni asigi manungdagi hawduna ahanba tangkaki oina scholarship pithokpa hawdrabadi hena kanba khongjang chingchansinaba thawrang tawri haiki scholarship pithokpa hawragani haina phongdorokpadagi thabakta onthoktrabadi hena kanba khongjang chingchansinaba sem sare haina lup asigi Human Resource Secretary Gakhangning pamaina phongdorokli khongjang asigi mari lena Chief Minister dasu memorandum ama pisin kre hairi Jantar Mantar da Democratic oiba khongjang chathanaba honabada BJP na ayaba piraktabada India Bloc na pendaba phongdokre Sahi ani fazilakadorba kuki narco terrorist singi lan asiga mari lenana Prime Minister Narendra Modi Manipurda laktuna warisin purau haiba yadaba amadi Chief Minister N Birena Lusingba lengak asina political party singi oiba mihut semduna center gi leader sing unasi haiba yadabagi mayokta tongan ba opposition political party gi mihut singna ngasi New Delhi gi Jantar Mantar da democratic oiba khongjang changsinna honabada ayaba piraktaba adu anti democratic oiba BJP gi thawongni haina India Bloc ki maikei dagi phongdrokli Manipur Pradesh Congress Committee ki president su oiriba K Megachandra yauna Manipur dagi miyoi kaya khongjang adu changsinna Delhi da chanaki Khongjang adu saruk yanaba Delhi da chatkibani loinana Congress ki lusingba Sonia Gandhi Rahul Gandhi Malik Arjun Kharge KC Venugopal Jairam Ramesh yauna atopa state singdai karakpa MP amadi India Bloc ki member singna Manipur tholi birang asiga mari lenana khongjang changsinna ba honabada ayaba pirakidabani haina K Megachandra ki social media platform da thadrokpa cherol amada hairi miyoi lak kunthra rom hena leiriba Manipur da hojik tangdu leita da phima amada leibaga lunana thengkhang karakta kuki militant singna landaraktuna miyoi kayagi punchi mahaliba asi thingnaba amadi mahausa gi punchi da laknaba khongjang asi democratic oina changsinna ba sem sakhibani haina mahakna phogdoki